Strong Lawigi bomb attack ki matangda CRPF na nongmai kapthorakpodagi soktuna laikat narakliba kumbi tera khongdagi wahengbam bobi kauba miyoy amasu laikidrai. Song Strong Lawi awang laikai da bomb pokai handuna angangani hatkiba duga apopi muna sokan kibagi ondoka mari lainana security force na chatrakwa drive ta uknagi kader ahum khutlaiga kona na fare. Mayam kurum zare do megru impact news ni JEET KHAIDEM thoje pungja si fawbuge marba pausing mayam da pizare CRPF na nomai kap thorakpadagi soktuna rims ta laikat narakiba mioi amasu laikidre kuki militant sing na trong laubi awang laikai da bomb attack chathaduna pikliba angang ani hatkibadagi khoishaung naraba miyam na trong laubi maningi Galmon da leiba CRPF ki camp ta thomjin bada CRPF na nongmai kap thorakpadagi laikidraba mi gi masing ahum sukrai laikidraba mioi adu Bisnupur district ki kumbi tera khongdagi wahengbam bobi kawi masagi chahi kungamapan sure maha ngarangi thodok aduda mathabak ta nongmai maruna panduna sokpadagi rims ta laikat narakibani rims ta laikat naraklaba matung ngasi ayuk pung mapan rom tabada laikat naba ngamdana laikidabani hairi laikidrabagi hakchang adu post mortem taungnaba kidamak rims ki mok ta thamkrai laikidraba mioi asigi hak macha ani amadi maha ki loinabi leheuri panba yabadi ngarangi Galmont da leiba CRPF camp ta miyam na thomjin ba duda CRPF na nongmai kap thorakpada mioi ani laikidabaga loinana kunga tarukna asokapan nangkhibani asokpa kharadi ngarang operation tauduna khudong thiningai oidabadagi discharge taukrabani kara amana hauzik su laikat naduna leiribani Bisnupur district ki Moirang police station akonba trong laubi awang laikai da bomb pokai handuna angang ani hatkiba aduga apokpi buna sokhan kibagi thodok aduga mari leinana security force na chatharakpa drive ta oknagi kadar ahum khutlaiga kona na fare hairi faraba makhoi ahum adudi sasank paula lem wifi amadi zampau ni hairi makhoi ahum asigi manungda sasang amadi paula lem wifi asi Churachandpur district ki Saron 5 village tagi Indian Army gi anishuba maha regiment 28 Madras regiment amadi Churachandpur police ki apunba kangbo mana fabani makhoi ani dagi AK-47 rifles amaga SIG short pistol amaga loinana sel yaungna polam kharasu fagat pangam ki hairi loinana jampau hairiba miyo sina Churachandpur district ki Kaprang village tagi Churachandpur police station amadi 19 Garwal rifles ki apunba kangbu amana fabani hairi Trong laubi dangarang kuki militant sing na chatharakiba bomb gi landada pikliba angang ani laikidaba duga apokpi mama buna sokhan kibagi thaudokpu Rashtriya Swayam Sevak Sangh RSS Manipur prant na charol amada yaning da bafong torakli Status ki tampaki district manga da hauzik su makhatana curfew chathari curfew manung da tangai fadaba ana ayek deva karma lining lai shol amadi essential service natana lambi da mi chatnaba gi chang yamna namely Status ki tampaki mafam da oirakliba tangdu leita dabagi fibam asigi yenglaga tampaki district manga ayudi Imphal East Imphal West Bisnupur Thaubal amadi Kakching district ta ngarangdagi matam kaktana curfew thamjin kibani hariba district manga asigi district magistrate na thadropa cherol singi matung inna curfew si the essential service sing haibadi health PHED MSPDCL education department municipal council media ATM the cell hapa chatpa sing child helpline women helpline elder line telecom service provider na chingba singi oinadi komthokani hairi Matang sai the break am log jage break ki matung da Manipuram Somaling to antungan ba e pausing pudun lakcha ga impact news meeting ta dun lebiyo Khanghan Jaba Impact Cable TV gi franchisee oinaba khudong chaba pizari Impact TV gi network asibu henna pak chauna sandoknaba amadi subscriber singda high quality service pinaba pandamda cable TV franchisee sing kaujari requirement singdi optical fiber amadi coaxial cable networking da ningthi na khangba amadi semsaba heibaga loinana local network ta manage tawba ngamba oigedabani cable TV gi franchisee asibu pambiba singna screen da pizariba number sing asida call tawbirau natraga Impact TV gi office ta lengshin birau
Bulletin is Makata Poxing and a break in the Mayabum Kanataram Nokchari. Department of the Lanai Mio Karagalotuna Urea Bek Mafam Kangdana Laire Haina Masana Masabu All Manipur Fertilizer Dealers Welfare Association AMFDWA gi Taumini Haizaba Mio Singna Pauche Sing the Tamlak Wafam Yumpam Yaw de Haina IIFCO Amadi Matrix Fertilizer gi dealer Laishang Them Santi Kumarna Singh Dorokli. Manipur Press Club ta pangthokpa paugi mifam amada Santi Kumar na hai state asida urea pushilakpagi thabak asi agriculture department amadi lanai dealer singna tawi adumapu department amadi dealer singna pusilakliba urea asi manade haiki department na chingba urea di darkar gi matung inna buffer stock tawba yai adumapu lanai dealer na chingba urea sing di buffer stock tawduna thammu haiba leite Lanai dealer na chinglakpa urea sing retailer gi kutang da tha thagi oina miyam da fanghale. Piriba akaknaba tha aduda urea chinghodrabadi allocation mangi haiba si association gi thaumi saba singna khangjinfam thoi hairi. Asengba achumba khangdana lanai khudong chaba khara fangnabagi damak lanai dealer singda atamnana maral sirakpa sida chenariba miyoi singi mathakta defamation suit tawragani haina mahangna fongdorke. Jiribam District ki Sonapur Gram Panchayat ki Administrative Committee asigi member sing khara sindok piyo Administrative Committee singi member change tawrabadi GPSC ki development lakpam ngamgani haina Sonapur GP level development committee na mari leinaba authority da abil tawrakli ngarang Jiribam ki Bauprada leba all Jiribam working journalist union ki conference hall da pangthokiba paugi mifam amada Sonapur na Sonapur GP level development committee ki president Abdul Rauf Laskar na hai Sonapur GP ki administrative committee ki members sing asi mamang kumjali sing ani ga kulghum doidagi hauzik fawba member oiduna leiri matam matam gi oina administrative committee ki members sing khannaba leingak na form thaduna thok labasu thanagi members sing adumak member oina khanduna leiri Jiribam district ki atopa GP kharadi member nataba anoba khankiba leire adubu Sonapur GP gi oinadi 2023 dagi leiriba member sing ngasi fawba administrative committee asida member oina leiri masina GPC gi development da yamna thintha halle haina mahakna fongtoki Sonapur GP की एडमिनिस्ट्रेटिव कमेटी से हंदक सेम की दौरे मधुदा अमतंग मी से होंदों होंचिन तवरगा और मी से कितंग चेंज तवरगा सेमदोक बगी अपील दसी थमजरी पब्लिक की डेवलपमेंट पुरक नबगी वखन दुखल लगा कंसर्न अथॉरिटी दाई कोइना अपील तबनिंगी कंसर्न डीसी जिरीबाम दा कोई मेमोरेंडम पीखमनी कोई लोकल एमएलए जिरीबाम माउंट दसु मेमोरेंडम पीखबा लेबनी अदुगा लोइना लोइना आइखोगी चीफ मिनिस्टर मणिपुर माउंट दसु कोइना मेमोरेंडम पीबा लेखरमनी Hawam Marak Chingtham Laikai Leiba Manipur Laingaki Health and Family Welfare Department gi Engineering Cell gi Executive Engineer Yendrembam Dilip Kumar gi Yumda Sakang Daba Singh na hand granite Tamzilambagi Thawongbu 20th Century Club Chingtham Laikai na akan bamong da yaning daba fongdorokli Hauzik Sanabagi Pau Tata Indian Premier League IPL T20 gi 19 Suba edition gi ngarang sanakiba match ta Rajasthan Royals na Mumbai Indians bu run kunga taretta maitiba pikre Guwahati gi Barsapara Stadium da sanakiba match atuda Mumbai Indians na toss ngamduna bowling hana chathanaba warep lawkiba galloinana batting hana sanakiba Rajasthan Royals na apibu over tragamathoi da wicket ahum turaga run chamaga yankai lawki Madugi paukumda Mumbai Indians na over tragamathoi da wicket mapan turaga run chamga kulgumdoi khaktamak lawduna run kunga taretta maiti banangki Legacy ngasi sanagadaba ahanba match ta Delhi Capitals amadi Gujarat Titans anina lamba tawnagani haiba match asi nuktil pung taret makai taba matam da Delhi gi Arun Jaitley Stadium da sanagadabani Alright, the bulletin is headlines zamuna mayam da thamsage Strong lobby ki bomb attack ki matang da CRPF na nong may kaptorak padagi sok tun laikat narak ki ba kumbi tera kong dagi wayang bam bobi kau ba miyo yamasun lay kigray. Strong lobby awang laikay da bomb po kaya handuna angang ani hat ki ba duga sok pi apok pi buna sokan ki bagi tawdo ka mari lay na security force na chatrak pa drive ta oknagi kadar ahum kulay ka kona na fare hay.
Housecoin the Manipuri bulletin matang sai solution jare Manipur su malangi tuan tuan fam sing da thok liba e pau sing da impact news bit eng ta do review. For the first time in Imphal, Oriana Academy brings you 3 days hairstyle masterclass